Connect News Media Tabiriba Singutaram Okchari. Aroiba hurdle break to Wanga Mahudraba, France Amadi England team, FIFA World Cup ki Adugumba match Aduda, Mang Onsin Akre, Masida team Animagna, Sanaba Pamlam Loy. Adubu, third place ki match Asida, goal gi, line lane ki. Miami da England Amadi France ka sanaki ba match asida punna goal tara team animang na sanaki. Match asi horakpa first half ta England na France tagi Mari 0 da lead tauki. England match hoki ba Ahanba minute tagi attack tauki. England gi rise na horakpa minute ahong gi manungda Ahanba goal score tauduna England bu lead piki. Masigi matungda Konsana header gi mateng na ani suba goal score tauki. Aduga Saka na counter attack ta goal amaga su score tauki. Asumna mathang mari suba goal Bukayo Saka na lauki. Match asida goal gi nong chuki baga manaki. Aduga France ma ki asonba defense mayek sengna uba phangki. Masigi maramdagi France na goal kaya chaki. Mbappe gi mataida atopa player singna makoi gi interest utpa ukhide. Mbappe match asida kaya rak hana attack tauki adubu hana goal score dagi miss tauki. France World Cup itihas da kaidonungda Ahanba hapta 0-3 da shot tharakri. England 1966 ki matungda World Cup ta maha ki hausi fawbi ki khwaidagi fajaba performance tauki. First half ta France na Maithiba haina lawkhibaga manaki. France ki matawasi mamangda amukta ukhidri aduga World Cup itihas ta di kaidonungda ukhide. Second half ta Mbappe na France ki damak amadi maha ki World Cup asida mapan suba goal score tauki. Aduga France ki damak ani suba goal Mbappe ki assist ta Barcola na score tauki. Masigi matungda Mbappe na ani suba goal France ki damak score amuk hana tauki. Match asida Mbappe na world record thamki. Mahangna World Cup asida khwaidagi goal yamna score tawbada Messi busu tungoina ki. Golden Boot ki race ta Messi dagi hen ki. Masiga tharaga Mbappe ki World Cup asida tara suba goal ni. World Cup itihas kina maha ki kunithoi suba goal. Hauji England ginakta sumnagi goal amagi lead oiki adubu France ki fall dagi England na penalty ama fangki. Masida Bukayo Saka na shoot tawduna goal lauki. Masi Bukayo gi damak hat-trick goal oiki. Second half ta minute 3 injury time add tauki. Hauji France match pu penalty fawa punana bagi damak yamdrabada goal ani chanba taki. England hanadagi goal lead tawrakli. Extra minute ta France na maha ki mari suba goal Usman Dembele na score tauki. Match asida team amana amada goal score tawnaba lepkhide. Hauji goal gi difference amatang oiki adubu England gi Jude Bellingham na taruk suba goal amaga su score tawduna amu England na goal ani lead lauki. Asumna FIFA World Cup 2026 ki third place ki playoff match ta England na France bu taruk mari da Maithiba piduna bronze medal lauki. FIFA na official oina masibu bronze final gi ming piri. Medal gi mataida masiga loinena Achouba prize money su hapli. Third position da Mai Pakpa Timbu $30 million Charakna 289 crore gi prize money pigani. Fourth position da leba team dagi $2 million heli. Match asi Mai Pakpana FIFA ranking da su marueba point fangi. Masigi mamangda France amadi England 2022 World Cup ki quarter final da thengnaki. Masida France na ani amada Maithiba piduna semi final da mafam kanki. Aduga France World Cup asigi strongest contender oina launarami aduga England su 1966 ki matungda ahanba oina World Cup mai pakpa gi manak yaukiba urami adubu semi final da makhoi gi journey da full stop namki. Chaurakna last stage forward yoraga title gi manglan kai ki ba matungda third position gi damak sanaba arrive nate. Team mani gi players sing gi moral down oinai amadi makoi gi lengman non thai adubu title gi race ta gi out oibagi awaba kauthokuna France amadi England gi team sing sanaki. France team gi damak match asi motivation ama oiki madudi coach Didier Deschamps bu mai pak pag loina farewell pi ba pamki. Match asi Didier gi damak France ki coach oina aroba match oigani. 2012 ta team ga samnarba matungda Didier na France pu aruba tanja kaya dagi mangda pukhatpada mateng pangki. 2018 da head coach oina mahak na France pu World Cup mai pahan ki. Kylian Mbappe na head coach ki damak emotional message su iki. Mbappe ne iki nahak na hauki ba chahi tara marida pi ki ba contribution asi wahi na phongdok pa lugani. Team masina amuk hana lep na bohona bada nahaki contribution yamna maru oiki. Ai yamna laibak fai haina lauri madudi ai khoi gi lebaki great legend amaga thabak tominabagi tanja fangli.
ꯑꯩꯈꯣꯏꯅ ꯄꯨꯟꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯒꯅꯤ ꯑꯩ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯖꯔꯅꯤꯒꯤꯗꯃꯛ ꯋꯤꯁ ꯄꯤꯔꯤ ꯑꯁꯨꯝꯅ ꯋꯥꯔꯜड ꯀꯞ 2026ꯇ ꯊꯔꯗ ꯑꯃꯗꯤ ꯐꯣꯔꯊ ꯄꯣꯖꯤꯁꯟꯒꯤ ꯇꯤꯝꯁꯤꯡ ꯐꯪꯈ꯭ꯔꯦ ꯐ꯭राꯟꯁ ꯋꯥꯔꯜड ꯀꯞ ꯆꯦꯝꯄꯤꯌꯟꯒꯤ ꯇꯥꯏꯇꯜ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯐꯣꯔꯊ ꯄꯣꯖꯤꯁꯟ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯂꯟꯅ 1966ꯀꯤ ꯃꯇꯨꯡꯗ ꯕꯦꯁꯠ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯨꯅ ꯋꯥꯔꯜड ꯀꯞ 2026 ꯑꯁꯤꯒꯤ ꯕ꯭ꯔꯣꯟꯖ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯇꯥꯏꯇꯜ ꯀꯔꯝꯕ ꯇꯤꯝꯅ ꯂꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯥꯒꯠꯆꯔꯤ